Malemda khwaidagi chawba democracy chatpa leibak singi manungda amani haina ngakchaw thekjariba India gi democracy asi Manipur gi chinglon sing hek lansilakpada thiba khangkhidabagi pibamda leiriba si laibuk thibani haina amkil gi president Laurembam Nganbi na phongdorakli Kwakaithel Tidim ground pangthokpa apunba Manipur ima AME gi ahanba foundation de gi thoramda wafam asi mahangna phongdokhibani Laishram mema wahengbam luwang leima apabi thongam amade Laurembam Sachirani yauna Khangdre ima luchingbi kayaga loinana AME gi president thongam inaucha su maruoiba mitunglen singwaina saruyaki Thoramaduda retired district and session judge Aribam Notuneswarina resource person oina wangangki Thoramaduga mari lainana Laurembam Nganbina makhatana hai Manipur lengak asi India lengaki makhada lairubana Baromdom warep lauzaba ngamdaba lengak ama oire amade masina maram oiraga ngasi lamdamasigi miyamasi khamthengna awachai thengmayuknabani Indiana Manipur miyamgi wakat tabibagi mahuta masing yamlaba Central Security Force sing thazillaklaga michang mikhai naibagi thawong chathariba sina kaidaunungda lamdamasigi irang asi loishinba ngamloi Laibak amada conflict ama thokpa haibasi mitiang ani thokna yengba yai amana chawkhatnaba honabada thokpa aduga amana chawkhatpagi khongjel thintha hannaba thokpa irangni Manipur ngasi thengnariba irang asidi lamdamasigi chawkhat khongjelda thintha haliba conflict makaladuni chahi ahum hena illegal immigrants singna lamdamasida lan taraklaba fawba makhoi takthokhinabagi pambai amata India da leitriba si angakpa fawi Manipur thokliba irang asi karidagi matau karamna amade kanana thokhanbanu haibasi miyam phawbana mayek sengna khanglaga intelligence aduki matek wanglaba Indiana khangsin ushinadana lairiba si laibak thibani Indiana Manipur gi lam khaktamak mihoraga lamdamasigi miyam gi hak khonggoina gani haibawgi wakhalona si thadokpana achumba khongthang oigani Manipur gi miyam asi ngasi phawba thokliba irang asi khangduna leirakibani adubu khangba ngambagi wangmada lalakpa matamda Nepal amasung Bangladesh ta thokriba thodok singadu lamdamasida su thoklakloi hainingai leite maram aduna phamnaiba singna miyamgi ihul khangna thabak tawbagi tangai fadaba lei Amaromda lamdamasida lup kaya ama thorakliba si ama toina punsilu haina maikai kyadagi launaraklabasu lup kaya ama thoklakliba sigi kanaba kaya ama leiri kuda ki thaudo wathok seng thoklakpa thengnanaba honabada lup kaya ama leiba sina aikoida khudong chaba hengani adum oina mak thoklakliba lup singa sigi pandamdi ama khaktamak oina changsin minabagi tangai fadaba lei haina su mahagna makatana phongdokhi Ngarang nahan khoigi TV da kuki ama khangna kuki gi history pakya army da makhoina tauba thabak adudagi kuki gi nupi singbu makhoina sanaba thabak aseng bangakane aina ngasi haidokadorize haina haigiba adugumba mioi singdu matam amada aikoina yamna wana ngairami noibu narol amta thoktrabra noiju naron thoklo aikoidi hanagi kuki jingi indigenous ne aina khallaga thamabani 1951 na cut off beziar oiraga madugi mamangda lakpa gai aikoini indigenous ne na laurabani indigenous oiriba kuki jingdo naron thoktaba karigino haibagi yamna ningamdaba yam nungaitaba ama leirami adubo handak inong na nipa ama khangna kuki gi aro na thup loina haidorak pado aduki mati nungai aduga loina na adugumba mayam do haidok minarakanda Manipur punna kanminasi aduga in migrants sing punna tanthong minakiji